Billionaire Elon Musk na social media platform Twitter gi mapu hack orakpadagi social media platform asida ahongba kaya purakiba mayam asi cover tawrakiba journalist singi official Twitter account sing amadi social media company Mastodon gi Twitter account suspend tawkhre hairi. Twitter account suspend tawkhraba journalist singi manungda journalist kharadi New York Times amadi Washington Post gini. Twitter account sing suspend tawrakiba asigi matangda Elon Musk na thokiba tweet amada doxing rules sing asi journalist sing yauna mipum khudingmakta apply tawfam thoi amadi mahapu criticize tawbuda kaiba leite adubu mahaki imung manung amadi mahakpu sokadaba mongda doxing torpa real time location na chingba post torpa sing asidi yafam thokte haina mahakna phongdokre. Handak ikui kuidribada China gi lanmiga India gi lanmiga Arunachal Pradesh ki tawangda phunabagi thokdok thokhraba matung India na ngarang nuclear warhead pubangamba Agni 5 missile ngarang amuk test tawkhre kilometer 5,000 ga chamanga sana paibangamba ballistic missile asi China gi konung Beijing yauna China gi atai mafam singdasu yauba ngamgani haina thajanari Defense Ministry na phungdokhibada ngarang Odisha da leiba APJ Abdul Kalam Island dagi kaphat khiba Agni 5 missile changyeng adu handak missile aduda hapchin khiba technology amadi equipment adu test tawbani amadi hanagi pairamba distance adudagi henna laptoppa ngambra haibadu yengnanaba pangthokpa changyengni haina Defense Ministry na phungdokhi. Malaysia gi Selangor state ta leiba Batangkali town ko mafam amada ngasi ayuk landslide thokpadagi yamdrabada miyoi nipan sikre amadi miyoi kharana thiba phangdana leiri ngasi ayuk nongalamdai da thokhiba thongdok aduda Genting Highland da leiba camping site ta leiramba miyoi Manipur 12 mukki manungda miyoi 50 mukna kanba ngamkhre adubu miyoi kharadi hawjik su thiba khangdri haina State Fire and Rescue Department na phongdorokli asok apan nangkhraba miyoi sing hawjik manak nakpa hospital da laikan nari hairi. Grand Slam title taruk phangkraba hanigi Germany gi tennis sanaroi Boris Becker Britain gi jail amadagi thaturuk laba matung Marebak Germany da garang hankhre. Media reports ki matung ina Boris Becker gi lawyer Oliver Moser na phungdurakpada jahi 65 suraba Boris Becker 2017 da bankruptcy case amaga mari lenana jail da leirubani. Hojik jail sentence lawyer duna thaturuk labani na Boris Becker gi mathakta Germany da di logi oiba thingba amata leite haikre. Panbe ai Boris Becker gi mathakta $3 million henbal lanthum lotsin ba amadi banki loan singdok tabagi maralda haukiba April thada London gi court amana chahi ani makha jail da leibagi order pikhi. Becker British citizen ama oidabadina jail dagi nganna thadorakpa yabagi matik chakhi hairi. Nagagi solution loisin baloshin dabati dana Nagaland State ki General Assembly election pangtokani haina Nagaland gi advisor to Sericulture, Excise and Minority Affairs amadi Nationalist Democratic Progressive Party NDPP ki luchingba oiriba Zalio Rio na phungdokre wafamasi mahakna Nagaland gi Chumboki Dema district ki manungchanba Metsi Fema village ta indoor badminton stadium ama sangaba gi thorom dangarang phungdoki bani Nagaland Assembly election asi mathang chahi gi angan bada pangtokani haina panari bani.